Manipur ki Chief Minister N. Birena mahak speech da tatana law and order ki fibam fagatle haina Loureeba si ground reality da tasengna fibam fagatlabadi Armed Forces Special Powers Act 1958 asi loktoktana kari thamlibano haina Ivam ki President TAKHELLAMBAM Renu na phongdokre wafam asi TOMTV ka khanana unava amada MAHAKNA haikibani MAHAKNA makha taraduna Northeast India region asidage Armed Forces Special Powers Act 1958 asi loktoknaba miyamna kayarak hanna ihau kaya hokre Thawai kaya masu pontha pikre adubu ngasi fawbuda prajamiyam ki kholausing asibu tabidana lakpa sina prajamiyam da yamna chauna ninghanaba ama fawhale Chief Minister N. Birena faspa lokthoknaba center da taksingani khaktamak hairaga laithokpa si peningai oide haina lawe Armed Forces Special Powers Act ki issue asi Manipur khaktagi natte Northeast pumbagi issue amani Attei state Singi Chief Minister Singna Loureeba Thoudang adu Eikhooige Chief Minister Nasu Loubiyu Haina MAHAKNA Haikhee ngasi Nagaland da mi tara mari hatpa matam da di India se nik kaina parliament da debate tawnari aduga North East ki tungan ba Eikhooige Chief Minister singna di Armed Forces Special Power Act se loktho haina ngasi akanba ihaw ma hore ise ngasi Chief Minister N. Birena di Eikhoi Armed Forces Special Power Act asisu matang jana North East gi oina masi pura repeal tawraga remove tawraga masi Eikhooige apunba opportunity amane Eikhoi North East gi oina asfa habiji Nagaland khaktai nate Manipur khakte masi di North East gi oiba koi common cause amanina wahai ama phawdi masi asfa sigi matang da haiba udaba se yamna ningba kainingai ne haina ai thamjaninge